Arambai News Guwahati Tamaitilongi Pau Tabribasingbu Yan Hanbumakta da Chingangbam Suzitrani na Kurumjari Huzingasi Samlappa Mariba Pau Sing Lobirase IIT Guwahati na Advanced Communication da Center for Excellence Hangdoknabugidamak Project Proposal ama pikhatkre Union Minister of State for Communications sa pikhatkiba proposal asina mathang mirolgi communication system da akhanaba area ma chakhothanbada mireng thamle tungda Union Minister asina Assam gi CM Himanta Biswa Sarma ga su unaduna 4G amadi 5G gi khusukhulai sing saba yauna telecom gi future plan gi matangda khanakre Apan thoibi palem ima gi mafamda hirang lerang jaduna yek taret salai mapan gi mapari mamom singi yaifanabagi damak irat thongni thorom ama kasar sonai joragulda malem gi apunba maitei lining loop na sin langduna pangthokli thorom asida khwai tarana su lengbiraktuna thogal phangminasi haina loop ki maikeidagi nolukna mayamda ningsinglakli Handakta MSU gi Publicity and Information Secretary gi thau puriba wangkhaimiyum rima kana manungmatam chadana laikidabada iraipak ina chanura loina silon ichol gi maikeidagi awaba phongdorakle amadi imung manungi awabadasu saruk yazari haina lubasigi Secretary Publicity and Information S Lenbina khangalakle Manipur ki Kangpokpi district ki Mafokdam police station ki manung chana bongbal khulenda masak khangdaba khulai paiba kuki lalhobuni chingnaba singna nongmai kapsilakpadagi village chief yaungna miyoi mari sikhre thasi ki tarada pera regiment ki kangbu amaga nongmai kapnabada KNLA ki kader mari sikhibadu gi matangda khunja singna awaba phongdokpagi mifam pangthoklingaida atopa kuki lalholup amagi kader singna nongmai kapsilakpadagi khunja mari asi sikhibani hairi Chungshinaba BJP lengakta natraga CM da hainingbawa haibayagadaba amadi khudong chaba sing leraktraba natraga tangai fadraba phibamda CM da hakthingnana wakatpa yagadaba CM da haisi haina mingthonba scheme ama ngasi Manipur gi CM N Biren na launch tawkhre CM Secretariat scheme asi launch tawraduna Go to Hills natraga Go to Village paikhatuna lengak na piriba kanaba sing phanghalle adubu COVID lai chatna maram oiduna scheme sing asi leptuna leiri masina maram oiraga CM da high C high pa scheme asi launch tawkhibane scheme asi gi matungina 9534795347 da call tawduna miyamna lengak ta natraga CM da hainingba amadi pendaba punamak phongdokpa yagani haire matamna ayuki pung 9 dagi numidang pung 9 faubane Nagaland lengak na center amadi NACN IMGA gi marakta yanadaba lairiba kaya si chamthoknanaba amadi yariba makhai naga political issue asigi matangda waroishin ama athubada puthoknaba haijakre Nagaland lengak NACN IM gi mihut sing amadi center gi interlocutor oriba AK Mishra gi marakta tongan na phaminakiba matamda wafamasi phungdokhibane state lengak na lalholubasi gi mihut sing amadi center gi interlocutor da waroishin ama puraktringai gi mangoinana yabdamak practical oina khanthabinabasu state lengak na haijakre Haudziki oina awang nongpokta COVID na khwaitigi sokhaliba state Mizoram da ngarang habdi October 13 dagi hauna all marks campaign numit 10 gi oina chanaba hokre COVID lanthengnanabagi damak marks upasi kayamuk yamna maru oibage haibagi matangda miyamda amukasu hena khanghananabagi damak state sinba thungna campaign asi changshilakpane campaign asi gi makhada miyamna yum manungdasu Tabak sufam da boirabasu marks tangai fadana upkadabani hairi asida sunatana chakmin thakmin naringai amadi maroina mayam punba matamdasu marks upkadabani amadi chamin thakmin nabagi matamdasu yariba makai tokhaina buffet type ta chaminagadabani amadi distance ngakna phamgadabani hairi Mizoram dagi nungaitaba pawa moina chahi 13 ta suribi melody maki mama amadi manaw amaga punna dampareng puida leiba turel amada iruzaringai angang adu isingda takhibadagi melody amadi mamasu isingda chonthaduna angang adu bukanki adubu makhoi ani habadi mama macha isingdagi kakhalakpa ngamkhide mamai thangda mama adudi hinghauki adubu melody di kanba ngamhauki dre
Arunachal Pradesh ki CM Pema Khandu na ngasi state asigi kabadi teambu taramna okhibaga loinana ikai khumnakre. Khutpu asina mamang tha habidi September dagi hongna Dehradun da pangthokiba National Sports Championship ingisingani kunma thoida mai paktuna state asigi mingchat purakhi. Arunachal gi kabadi team na mai paklakpasi andaki asina ihan hanbane. October anida sanakiba final da Arunachal Pradesh na Rajasthan bu maithiba pikibada natana Haryana amadi Gujarat pusu championship asida Arunachal Pradesh na maithiba piramkhi. Meghalaya gi Garo Students Union gi members singa loinana Pilingkata amadi Maikhuli gi khunja singna Assam ga yumlon nariba ngamkhai gi area sing aroibo oina yathok tringa gi mangoinana state lines ningthina yengsinaba hairakli. Maikhuli the Miam gi wakat khongjang jangsin ki bagaloinana Longkhuli yauna rally chatuna Meghalaya gi CM da mafamasida laktuna yengsin biranabasu haijakre. Meghalaya gi chauthok chaningai oiba pao moina the Federation International de Football Association FIFA na ngarang ningthau kaba numit FIFA Under 17 Women's World Cup inglisingani kunithoi India da sanagadoriba sigi official mascot oina Eva maikhum hangdokre. Eva haibadi Asia gi nongsha amomasi International Day of the Girl Child ga iroinana ngarang maikhum hangdokhibane. Amadi ngarang dagi hauna chahi ama hek mapung phaba numitta tournament su hogodoribane. Khasi londagi lorakpa Eva haibadi Nari Shakti Woman Power gi saklone. Masi akanba sana khonabagi oiba amadi pukning huningai oiba nongsha amomni. Pandam su nupi singda thongna hapaga loinana minungsi chenbagi thamoisu utpane. NPP की National President amadi Meghalaya की CM suwariba Conrad K Sangmana maning makha tamba Khasi State sing amadi Union of India gi marakta Englishing amaga chamapan nipuni panda khuyek thanakhiba puari oiriba Instrument of Accession IOA ga mari lenaba issue sing gi matangda party na khanaba pami harakre. Congress ki hanagi Vice President John Kharsing bu BJP da changlaba matung IOA gi matangda NPP gi firep sengdoknaba hairakpadugi reaction oina CM na wafamasi hairakibane. Leibaga sida leiriba ngang sing da kapayaba COVID vaccine Bharat Biotech ki Covaxin na oikre. Subject Expert Committee na Covaxin bu emergency gi oina ayaba pikre. Hyderabad da base oiba biotechnology company asina chahi anidagina tarani panfawgi manungda leiba angang singi oina COVID vaccine gi phase 2 amadi 3 gi trial haukiba September thada pangthokibaga loinana masigi trial data DCGI da chaliba tha sigi hogalakpada report submit tawkhi. India da saba vaccine asi mahusagum dose ani kapkadabani dose ani gi marakta numit kunni khaktangi gap thamgadabani su haire. Adubo WHO gi maikaidagidi hauzik phawbada hariba angangi Covaxin asi emergency da sinanabagi ayaba piraktre. Asomna COVID ki mayokta changshiliba lanjang asi angangi tangkak yawrakhibaga loinana masidasu India na mai pakna changsinba ngambagi thajaba lairakle. Panbayai malemda chahi anidagina tarani panfawbagi manungda leiba angangsingda kappa yaraba ahanba vaccine Covaxin na oire. Mapung marai pharaba miyoi singda vaccine kapthokhrabagi matung virus asina mathangda tainarakadoribasi angang singda oigadaba maramna angang singi vaccine puthokpagi matangda mayam khorangna ngainaduna leirakhibane amadi vaccine kaptriba angang singna mahik asigi reservoir oihoba yabagi akibasu leiribane. India da chahi anidagina tarani panfawgi manungda leiba angangi masing asi crore nifumdoine makoida vaccine dose ani kappa tarabadi vaccine crore marfutaru mathau tare. Adubu nakalamaromda WHO na ngase vaccine ga mari leinaba yamnamak maruoiba amadi anobu wafam ama fongdokladuna immune sonba miyoi singi oina COVID vaccine dose ahum kapnanabagi wafam pukhalakre. UN Health Agency ki Strategic Advisory Group of Experts on Immunization SAGE na immune sonba amadi sathiba COVID na irailai na landaba yaba miyoi singda ahum suba dose asi kapthokadabani haire. Matang asida khana ningai amana China gi Sinovac amadi Sinopharm vaccine mapung phana kapthokharkaba chahi humphu mathaki miyoi singda ahenba ahum suba vaccine dose ama tangai fadana kapthokadabani haikibane. Adubu mipung khudingmakta ahenba booster dose kapagi wafam expert singnade recommend tawdre. Aroibada ngasigi tentak pa maroiba pau khara.
ngarangdagi Durga Puja hokibagalo na ngasina Mahasaptami numitni Assamgi Durga Imagi laifamsingda bhaktasingna laknaki adubu COVID na maramoyduna handak chehidi mi yamna mag inakhide German, France, USA amadi UK dasu Assamese amadi Bengali singna Durga Puja pangthoknare Bangladesh tadi leingakna crore ahum thadaduna mandab chaniga kunthani panda puja pangthokle Sikkim da COVID na maramoyduna interstate chathok chasin tawda athingba thamlamba du leingakna lokthokhibaga loiduna state asigi check posting su hangdokhre Tripura gi CM Biplab Kumar Dev na ngarang October 13 da Agartala sahar gi chidai da leiba Sai Bagan area da oxygen park ama hangdokhre Youth Affairs and Sports Ministry na Nagaland da Khelo India Center 18 hangdokpagi ayaba pirakre Scheduled Tribe ST da chanba nupi judicial officer Marley Bhenkung Guwahati High Court ki judge oihannaba collegium na recommend tawrakre panbayai Marley Mizoram dagi ahanba High Court nupi judge oigadori Ministry of Civil Aviation na lakliba October 15 ningthokaba numitagi hauna full capacity da domestic flight sing paiba yabagi ayaba pirakre Delhi Police na Sarasigi Lakshmi Nagar dagi ngasi terrorist ama phakre mahak Pakistani ni asaba che chang sing paiduna Delhi da mahak leirambane Bollywood actor Shahrukh Khan ki machanupa Aryan gi damag Inglisingani ani gi hit and run case ta actor Salman Khan gi maikai de lepkiba maming leraba lawyer Amit Desai Shahrukh Khan na nekre UGC na COVID pandemic ta midyang thamlaga university singi assistant professor direct khanbada PhD bu mandatory qualification ohenbagi matam chaliba chahi Englishingani kunma thoigi July amadagi horoga Englishingani kulhumdoi gi July ama fawba sangdok hanabagi warep lawkhre Hanagi IS officer Amit Khare Prime Minister Narendra Modi gi advisor oina khankhre RSS chief Mohan Bhagwat na radicalism gi matangda mai churaduna Mughal lenga ki makhadasu radicalism asi reality ni hairakre amade haukiba pung kunmari seda India da COVID ki anoba positive case lising 13 ga chahum 13 phangkhre chamaga marfuma thoina COVID na maramoiduna leikhide ngasi goina di Arambai news Guwahati da metelon gi pau sandok chaba matang installation jabaga loina tabiri basingbo amkasu hanna khurumjare